Larijani na lem na tharoi haina warning tawrukibada Trump na karemnaduna karisu kanaroi phongdokre. Iran ki National Security ki Council Secretary Ali Rani Jani na lem na tharoi haina warning tawrukibada Trump na karemnaduna karisu kanaroi phongdokre. Report asigi matungina Iran ki Supreme Leader Ayatollah Khamenei amadi laibak asigi michum kaya hatkibagi laman soidna khungani haina Iran ki National Security Council ki Secretary Ali Rajini na wasakibani. Adubo yamna ngaklibadi America ki President Donald Trump na Iran ki National Security Council ki Secretary Ali Larijani kanano masak khangde madugi damakta karisu na chungba leite haina su Donald Trump na phongdokhibani hairi. Adubo numit mapani suraba Iran ki lan asida America ki oinasu sauna mangjaba haibadu oiri. Report asigi matungina lan asida subnagi pung chamagi manungda America ki oina lupa crore lising kuntra nipan hena ut onkre. CSIS ki researcher Mark Kenyan amadi Chris Park na phongdokhibagi matungina Iran ga sukna ribalan asida America ki oina subnagi nongma khaktada $1 million chanipan hena khras tawkre. Lan asida Iran satharkleba missile attack tagi ngakthoknaba honabadasu America amadi Israel laibak animak humang kangbaga loinana awaba madi khutong chadaba kaya mayoknari. Iran ga songnariba lan asin maram oiraga America ki President Donald Trump su achoba lang amada thubaga pangkhak oikre. Lan asi hek horakpa matamda $1 billion 3.7 long kaithoknaba thoranglamba adugi manungda $1 billion 3.5 long gi yamlaba senfam ahanba budget ta haphogdabadagi hausik Congress taki ahenba fund piu haidaba yadabagi phibamda lakre. Karigumba Congress na funding asi tawbangamlo hariklabadi Donald Trump ki lenga ki oina achoba awaba ma soiduna mayoknagani. Lan asida Iran khakta natana America amadi Israel lebak animaki oina su mishimina yauna chauna mangjaba haibadu oiri. Adubo haujisu lan loisinbagi mami tadri. Iran ki maikay degisu lan asida America amadi Israel da surrender tawroi haina phongdorokpa leiba maramna lan asi chawrakna tha taruk lom sathaba yana leiri haina su malem ki expert kayana phongdoknarakre hairi.